Social media gi update post khara mayam da pathoksari ahan bada Indian National Congress Manipur gi page na asumna phongdorakli miyam si panghai da haijillaga yabani haina hojik su CM Biren na khalli karan turanda miyambu apangba siraga lainga ke khalli hojik su CM Biren Fajana afaba Dr. Ama Tanaba Mathau Tare Masidagi Henjan Krabadi Lamjauk Sorokta Chalakpa Yai Sahi Ama Harakadoriba Manipur gi Sathiraba Irang Asida Karigumba Thabak Amata Paikhatana Manipur da Fauba Lakpidaba Modina Matau Karamna Manipur Kangadoribano Pes Asigi Makha Tarakpo Oina CM Biren Amadi BJP Laingakna Miyam si Apangbani Aranba Propaganda Tauraga Bot Pangani Haibasi Yamna Ikainingai Oiba Rasnitini Lairik khara chumna tamakpa khara yaurasu phadawni kaidagi panghaida haijilaga laingakani khanbasidi yamna ikainingai oire BJP party gi leaders sing menmantaba lairik laisuda munna khangba changi miyambu aranba maongda lamjingnaba mathong huktaba warol sandokpigano khangdragadi akhangba scholars singda tanabiyu. Next update ta BJP ki mirep TH Basanta da vote pi drabadi pi da haibasi state ki mayukta leibani haina chief minister na phongdokre. Next update ta Modi leiringai da Manipur kalhaudrabadi tungda kanbinaba leiroi haina su CM Biren na hairi BJP ki makha tarakpa pau oina lainga ki thabak changbada siki ama fau corruption tawroi sel piramba lauramba animak jail sangani haina su CM na phongdokre. Next update ta Imphal East ki Sajiwat Jail manakta leiba Isaro haina khangnaba jaga aduda asiba ama taramle. Next update ta Waito Coffee Culture dagi khara handoklaga nupagi asiba haksang ama taaduna leiramle kanana karigi maramgi damak halamlibano haiba khangba ngamdri. Next update ta SBI gi staff maming Laisram Monarchs Grace Bisnupur branch ki senior assistant manager ni hariba miyoi asi crore anigi case amasung lakh yankhai gi sana puraga mangkhre. Next update ta Lisipriya kangujamna sumna hairi maithiragani khangna lanthengnagani thokpirakliba amadi soikibada soikre haiba ngambagi thongna adubu thagachari. You can silence his voice but putting him in jail but you can't silence his spirit. Nakhoina mahaki wahai natragana kholau adu namhattuna mahakbu jail da thamkiba yai adubu mahagi thongna adudi tumina khak thamba ngamloi.